Imphal West ki Lamphel Police na konba Sangaiprou FCI Godown gi maning thang basarukta mapangal kallaba bom ama pokhai kray asogapan yauhodre thaudogasi haukiba hing nongyai matung pung ama taramdai da thokibane Impact News afongba pauda bom madu Sangaiprou FCI Godown gi maning thang basarukta lairiba Sangaiprou lamjang 5 haina khangnariba laikai adugi Intervillage Road ki labukka taina basarukta pokhai bane haidi Thaudogadu da bom pokhai riba mafam adudagi fit kunlom chatlaga laiba daya kauba miyoi amagi yumgi potlam khara amang ata thoke matau karam na bom adu pokhai kibano haibagi chapcha na khangbangamdre mafam adugi miyamgi matung inna Sangaiprou khuldagi khara lapna laiba maning thangba saruktagi bom adu kablakpa oigani haibagi chingnaba poknari loina na bom pokhai bagi pau fangbadagi Lamphel Police ki kangbu ama ngasi nongalamdai Pung ahumrom tabada laktuna pokhai khraba bom adugi majet makai khara khongat khrai thaudog asigi matang da case ama laukhatuna thijin ba hokre haidi